अहानबदा मरुब पाउ पिजरी मणिपुर कोविड-19 के लाइसेट की फिबम तमना फगलपगी फिबम द लाखले होकिब पुंग कुनमरी की मनुंगदा लाइसेट असदगी फगतुना मियोय 7 डिस्चार्ज तौक्रे मियोय 7 खक्तमक नौना पॉजिटिव ओइरे लाइसेट असदगी फगलपगी चांगसु 7.3 हाइकलखरे मिपुम तिंगना चिंगनब लेतना कोविड वैक्सीन कापथोकपियु कोविड-19 की वैक्सीन डोज अनिमक कापले हाइदुना लाइना असिना करिसु तौररोय हाइदुना लाइथोकप तौबिगनु हाइना मतम पुनमक्ते एसओपी ngaktuna chatpiyu haina Rajya Sabha gi MP Laisema Sanajawuna appeal tawrakli amadi India laingang na yamna asa sauna paikhalakhiba Imphal Jiribam Railway Project loisingani haina piriba matam gi manungda loisinba ngamloidabagi phibamda leire Kurumjari Times of Manipur News yang berbisumbu KHUMANTHEM jentana taram lokjari miyam da mapung iba pau pijadring mangoinana hojik malim goina sopa laisida mo riba COVID-19 gi anisuba web tagi ngathong ba face mask upa miyoi amaga gi marakta physical distancing thamba yamna toina khutsa sengna hamdokpana singba ekoi khudimangna sungsoi soidana pangtokpa loinena sahi tarani pangi mathakta leiriba mipung khudimangna su manangnak po hospital singda satpiduna vaccine kapthokpiu haina TOMTV gi maikai dagi appeal tawjari hojik miyam da mapung iba pau sing pijari मणिपुर कोविड-19 के लाइसेट की फिबम तमना फगलपगी फिबम द लाखले होकिब पुंग कुनमरी की मनुंगदा लाइसेट असदगी फगलक्तुना मियोय 7 डिस्चार्ज तौख्रे डिस्चार्ज तौखिब मसिंगदगी हंथना मियोय 7 खक्तमक नौना पॉजिटिव ओइरे लाइसेट असदगी फगलपगी चांगसु 7.3 हाइगलखरे ngasi numidang ngairam COVID-19 common control room dagi thadorokhiba cherolamagi matungina नौना डिस्चार्ज तौखिब मसिंग असि थारगा स्टेट असिदा लाइसेट असिदगी फगलक्तुना डिस्चार्ज तौखिब अपुनबा मसिंग लिसिंग निफुमदगा चामगा मरिफुतरे यौरे अमरोमदा नौना पॉजिटिव ओइखिबा सिंग अदु जनरल पॉपुलेशन दगी मियोय 7 अमसुंग CAPF की पर्सनल अमनी जनरल पॉपुलेशन दगी पॉजिटिव ओइखिबा सिंग अदुगी मनुंगदा इम्फाल ईस्ट दगी चामगा कुंट्रातरेट इम्फाल वेस्ट दगी चनीगा हुंपुतरुक थौबाल दगी हुंपुतरेट बिष्णुपुर दगी यांखै माथोय कक्चिंग दगी 13 उखरुल दगी 3 चुरचानपुर दगी 13 चांदेल दगी 15 सेनापति दगी 1 तमेंगलोंग दगी 9 टेक्नोपल दगी 9 कांगपोपी दगी 13 फेरजोल दगी 2 अमसुंग जिरीबाम दगी 1 यावरी नौना पॉजिटिव ओइखिबा मसिंग असि थारगा स्टेट असिदा कोविड-19 पॉजिटिव ओइखिबा अपुनबा मसिंग लिसिंग यांखै निथोयगा चनिपान मरफुद्रा मापन यौरे मखाताना पुंफम असिगी मनुंगदा सांदेल दगी मियोय अमा इम्फाल ईस्ट दगी 5 इम्फाल वेस्ट दगी 1 कक्चिंग दगी 2 अमसुंग थौबाल दगी 1 यावना लाइसेट असिदगी मियोय 10 सिखि मसि थारगा सिखिबा अपुनबा मसिंग चनिपान गनि फुमापन सुरे हौजिक स्टेट असिदा एक्टिव केस ओइना मियोय लिसिंग निपान गा चनिपान हुमपुमदोय लेरि चेरोल असिना मखा तारदुना था असिगी अमदा स्टेट असिदा ब्लैक फंगस की केस अनि थेंगनख्रबा मतुंगदा ngasisu इम्फाल की राजमेडिसिटी दा लाइना असिगे अनोबा केस अमा थेंगनख्रे मसिका लोनेना स्टेट असिदा लाइना असिगे अपुनबा केस अहुम सुरे इंडिया ना इहान हानबो इना पुथोकपा युमदा सिजनबा यारबा सुनगे मिनिट 15 दा टेस्ट रिजल्ट खंगमंगamba कोविड-19 रैपिड टेस्टिंग किट अमंग असि लॉन्च तौख्रे हाइरबा किट असि लाकदोरिबा नुमित निनि हुमनि असिदा फार्मेसी सिंगदा फंगलगन हाइना किट्स असिबु पुथोलिबा पुने द बेस्ट तौबा माइलेफ डिस्कवरी सॉल्यूशंस लिमिटेड ना फंगदोख्रे हाइरबा किट असि कोविसेल कवी ममल ना लुपा चनीनी होकिबा मे कुमापनदा ICMR ना कोविड-19 डिटेक्ट तौनबा रैपिड एंटीजन टेस्ट RAT पुथोनबा अयाबा पेखिबनी मिपुम तिंगना चिंगनबा लेतना कोविड वैक्सीन कापथोकपियु कोविड-19 के वैक्सीन डोज अनिमक कापले हाइदुना लाइना असिना करिसु तौररोय हाइदुना लाइथोकपा तौबिगनो हिदा कापलबसु मास्क उपियु खुदसा सेंगना हमदोपियु मास्क नत्रबसु फीना खुमजिनबियु हाइना राज्य सभा के MP लाइसेमा सनाजावना अपील तौरकली वफम असि MP असिना उखरुल की चमफुंग खुलदा पांगथोकपा कोविड वैक्सीन कापा हौदोकपगी थोरमदा फोंदोखिबनी हियांगलम केंद्र के MLA डॉक्टर वाई राधेश्यामना केंद्र सिबु कोविड फ्री ओइवा केंद्र अमो हेनबगी पांदमदा फाइखलकपा खोंथांगी मनुंगसना ngasi langmaidong maning awang lekai COVID-19 gi mass testing chathakrai district health society kaksinga kusamladuna sathakiba testing aduda langmaidong maning awang lekai gi miyoi marifu test obada miyoi ama positive oike loinena langmaidong mamang lekai dagi lakpa atopa miyoi 13 masu test obada miyoi 3 positive oiba thengnaki ngasigi test obaduda positive oiraklaba miyoi 9 adu langmaidong da leiba hianglam kendra ge community home isolation center da thamkhre hairi
Kaisamthong Kendro MLA L Zendra Kumar gi minyang makada Kaisamthong hodam lerak COVID-19 task force na sinduna mass COVID-19 testing program amangasi hodam lerak ta pangthokre. Testing program adu MLA L Zendra Kumar na laktuni yangshin ke. Mafum adu ge miyoy chamrom test obada miyoy taret positive oiba thengna ke. Moray Kaitel Fogduna Lakpa Tuan Bamioy Kiadangasi, COVID-19 ge random testing sathakre. Technopol District Administration, Technopol District Police ki mijing makada testing ge thabagadu sathakivani. Moray Sub District Hospital ge Tuan ba Doctor Staff Nurse yauna, Technopol ge SP TH Bikramjit, SDO Moray Irengbam Dinesh Kumar, Additional SP Operation M Amid, Additional SP Law and Order, Sangboy Gangte OC Moray Police Station, OC CDO Moray yauna, Saruk Yaduna, Moray Kaitel da, Dukan Hotel Amadi, Lumai famni ba miyoy sing COVID test tohan ke. Ngasigi oina miyoy saniga umputre test obada dukan hotel amadi mana masingi lumai fam ba miyoy singi marakta miyoy mga COVID positive oiba thengna ke. Hidamasigi matangda Moregi SDO Irengbam Dinesh Kumar na phongdokibada hanak marak More da COVID-19 positive oiba masing hengalakpa sida miyamna mi paiba polam madu ngasigi random testing asi pangthokpana miyamna khara makhaidi mi paiba kolam gani. Hairiba random testing asi makhata na Moregi tuan ba mafam singda satharagani. Isa da akiba chingnaba leirabadi miyamna thoroktuna test tongthokpiyo haina appeal tawki. Maduda mi saniga humputaret akoina achat ong street vendor amadi dukan phamiba mi sing loina bo khoidoga mi saniga humputaret khoido thama matungda amamam tang oina covid test tawu matamda hoji phawda covid positive oiba manga phangi nupi ahum mama amadi nupa ani ma madam maduna akoina thamjeningi bo bafamdi hoji phawda moreda hana leiramba public ki singnaba Kijaba Pakatpa Adu Karamakhaidi District Emission Local Labor Program Sing Makada Karamakhaidi Kitang Sapabu Wagani Manipur gi mafam ayamada pangthong abugum Sandel District tesu mass testing ge thabak sathakrai. Ngasigi oina district asigi Deputy Commissioner Mayang Lambam Raj Kumar gi minyang makada District Health Department amasung District COVID-19 Task Force na sinduna Zafo Bazar Riverland amasung Naringku goi mafam singda mass testing ge thabak sathake. Ngasi apun ba miyoy sani ge kun test obada miyoy mapan amasung nupa mapan amasung nupi taramatho yauna punna miyoy kun positive oiki. Masigi mathakta tha asigi mari amasung manga da testing ge thabak sathanaba district asige Western Valley amasung Sapikarung Bazar ge mafam sing khangdokhe. COVID-19 ki test obagi negative certificate pairaktaba Imphal omdagi More da sanglakpa miyoy sing hayengdagi athingba thamlagani haina COVID task force More na phongdorokle khongthang ase laisad asigi anisuba inot lakpadagi More da positive oiba masing hengalakpa asigi yenglaga lokhalakpa section thorongi saruk amani haina COVID task force asigi convener KBS Maniam na phongdokre. Tamil Sangam More gi office ta phongkiba pawgi mifam amada mahana makhata na phongdokibada tha asigi tang amada community leaders sing amadi hanagi ADC member Chairman Singh Yauba mifam amada laukiba warep amagi matungina Imphal omdagi changlakpa miyoy khudingmak COVID-19 gi test obagi negative certificate loinarpa loinena Myanmar romdagi More da pusilakpa manama sing yauna sana thanaba polam sing border manaki Holland 5 madi Sunrise Ground da SOP ngangna thamduna mafam adudagi lauthok loksin tawhanba haiba warep sing adugi matungina hayengdagi COVID task force na thabak paikatpa hawrgani masida miyamna sogatpiu haiki tungda More town ge mafam singda publicity satuna khongthang asigi matangda miyam bu wakal tahanke. Mapandagi More da changgiba mising masana negative COVID negative gi certificate puraga changadawne adu puraktrodi changde yadi aina warek lawdabne aduga Barmaromdagi injang napi unka lapa singna border ta adum pot singdo khoi gi More gi dion pa kambuda wholesale oina pi thokraga mu hanga dawni haina wari lawni Curfew thugaiduna lambi da maram sadana tholakpa miyoy singi mathakta police na satharakpa drive pi sarog amoina Kaksing District Police ki additional SP Zoiras Yumnam Lulsingba timamana ngase wabagai lamkhai area da COVID-19 mobile testing drive sathakrai drive aduda punna miyoy sama kunhundoi test tawke maduda curfew violator ani COVID-19 positive oiramba thengnakhe. Yamna responsible oiba citizen ama oina
तंगाई फदबा अदगिदी सरकार न पिरेबा मतम हाइबदी मार्केट डे मतम टाइमिंग दु खक्ता नत्तबिदा अतोप मतम द थोकपसि थोकपिगनु अदुगा पुलिस की माइकई दगेसो अपील तौजरी सिगी एक्टिविटी सि मफम कक्सिंग डिस्ट्रिक्ट की मफम अतई अतईदा नुंतिगी मफम होंग होंगदना चथजरकनी अमरोंदा थौबाल मेला ग्राउंड यारिपोक लमखाइद सुंगसी कोविड-19 लाक्सिनबा लेंगांग थमलिबा कर्फ्यू थुगाइदुना लंबी सोरokta चटपा मियोय चामरोम फागतख्रै फारबा मियोय अदु कोविड-19 टेस्ट तौबदा मियोय 13 पॉजिटिव ओइखे तुंगदा मरी लेनबा आइसोलेशन सेंटर सिंगदा पॉजिटिव ओइबसिंग थमख्रै पाउगी मरकथन अतेनबा ब्रेमतंग लमिनसे पल्स ऑक्सीमीटर हाइबा असि मियोबगी हक्सांग द चेलिबा ईदा SPO2 हाइबदी ऑक्सीजन सैचुरेशन अमदी पल्स रेट अराइबा मवंग ओननबा खुलाई अमनी होम आइसोलेशन तौदुना लेरिबा मियोसिंगना पल्स ऑक्सीमीटर नियम चुमना करमना सिजनगनी ऑक्सीमीटर सिजनद्रिङै मामुनेना हैंड सैनिटाइजर सिजनदुना खुद सा निंगथीना सेंगदोपियु नेल पॉलिश न चिंगबा संगबिरोइदबनी ऑक्सीमीटर की बटन असिदा नंबीदुना थागत पिरबा मतुंगदा SPO2 की परसेंटेज हाइबदी ऑक्सीजन सैचुरेशन अमसुंग PR हाइबदी पल्स रेट की मयेक सिंग स्क्रीन दा थोलकपा उबा फंगबिगनी मयेक सिंग असि थोलकलबा मतुंगदा अदोंगी खुदोंबी नत्रगा खुयाई अदु ऑक्सीमीटर दा असुमना नियम चुमना हप्सनबिरो अमदी सेकेंड खर खुद अदु लेंगदना थंबिरबा मतुंगदा स्क्रीन दा थोलकपा SPO2 अमदी पल्स रेट अदो रिकॉर्ड तौसनबिरो ऑक्सीजन सैचुरेशन अमदी पल्स रेट असी यामद्रबद नोंगमदा अनिरक हाइबदी अयुक्ता अमा नुमिदांगदा अमा सुंसोसोइदना ओनबिगदबनी ऑक्सीजन सैचुरेशन की नॉर्मल रेंज असी 95% दगी 100% फावबनी अदुगा 60 दगी 100 फावबना पल्स रेट की नॉर्मल रेंज नि करिगुबा SPO2 अदु 94% की मखादा हंथरकलबदी मिनिट 10 रोम पोथाबिरब मतुंगदा अमुक हन्ना ओनबिगदबनी अनिरक सुब फावबदा ऑक्सीजन सैचुरेशन 94% की मखादा अदुम लेरबदी खुदकता डिस्ट्रिक्ट होम आइसोलेशन टीम नत्रगा स्टेट होम आइसोलेशन हेल्पलाइन नंबर दा पाव पीबीयू हक्चांग कंखनबा मदि हाइड्रेशन की दमक डॉक्टर रेड्डी की रिवैलेंस थकपी अदोंगी ड्रिंक त चिनी चामच मंगा यावी रिवैलेंस तदी चाद कुंथ्रानी पान हंथई विटामिन सी अमदि थुम यावबन पांगल पी श्री हरि शरणम पूर्वाश्रमदा अखोई ख्वाइबु कोनबिरंबा निंगथौजम टेनबसिंगना मागी नुंसिजरबा इमुंग मनों मरुप मपांग ख्वाइ पुमनमक पुथादोक्लमलगा हौखिबा तांग कुनमंगा था मंगा लिसिंगनी कुनमाथोई इंगालेन की तरा मरी निपानबा लेबापोपनुमिता श्री गुरु की कृपादगी बेसोलगा नोरोतोम चैतन्य दास है नाम फंगजदुना वृंदावन प्राप्ति ओइख्रे लाखलिबा तांग तरे था तरुक लिसिंगनी कुनमाथोई इंगालेन की कुन तरेत निपानबा निंगथौकाबा नुमिता श्राद्धा दिन थोकले कोविड-19 की अथिंगबा लेबना थौरमसी इमुंग मनुंग खक्तमक पांगथोकजरगनी सेवा फंगजरिबसिंग निंगथौजम जामिनी देवी मचानुपी निंगथौजम ओमर सिंह मचानुपा निंगथौजम रंजित सिंह मचानुपा अमदी इमुंग मनुंग सिंह खाबोक पार्ट 1 सोरोक वांगमा अवाबा फोंदोकजबा कंगला साहेब सिना चाही खुदिंगी सिंजबा रिकवरी यूनाइटेड फुटबॉल टूर्नामेंट की अचौबा थौदांग कया लौबिरंबा अखोइबु हिरम खुदिंगदा अचुंबा लंबी ताकपिरंबा अवाबा कयादा सरुक यामिनरंबा अखोइ ख्वाइगी इयाम्बा खोइसनाम लुखोई एलाइस जेना हौखिबा जुन की तांग अमा कालेन की कुनिथोइनी पानबा लेबापोपो नुमिता मनुंग मतम चादना लेखिदबदा कंगला साहेब सिना थमोइ सोकना अवाबा फोंदोकजरी माना हिंगलिंगैदा तौरंबा थबक थौरम सिंह तुंगी मिरोलना सिंथानदुना काउंगमदना महाकी अवातपा कनानासु मेंसनबा ngamdana लेहौरनी लेखिद्रबा इयाम्बगी थवाइना मपुगी लेकोलदा इंगना चिंगना लेरुनबगीदमक मपुगी मफमदा थौनिजरी अमदी इमुंगी अवाबदसु सरुक याजरी अवाबा फोंदोकजरीबा कंगलासा FC ऑर्गेनाइजर रिकवरी यूनाइटेड फुटबॉल टूर्नामेंट ब्रेक के मतुंग दा मखादा पाउ पिजरी वांगखेम केंद्र की मियामना सिजननबा अनिसुबा एम्बुलेंस गाड़ी अमंगसे केंद्र से MLA कैसा मेगाचंद्रना कोविड केयर सेंटर वांगखेम दा खुसिनख्रे एम्बुलेंस खुसिनबदुगा मरी लेनेना
MLA Megasandran hai mamang da ahan ba ambulance gari ama pikraba matung ngasi makha tana ahan ba ambulance gari ama piba asina kendra sigi miyam na covid positive oiba yarokpada isolation center da sat paloinena isolation center dagi makha tana atai langsang singda amuk chatpada thengnariba khodong sadaba sing khara makhaidi ko hanba ngamlagani Self-trained employees project staff Samupunbi Gulathol Koba committee amagi makhada dur staff kaithel haina mingthonba team ama semduna ngasidagi miyamda matam gi manamasing yauna tangai fadaba polam sing yonba hokre hauji covid-19 gi ani suba web na maramoiduna Jiribam district ke supam nongpham leitrova naha singda thabak piba amadi yumdagi mapan thoktuna potchai leibagi khudong sadaba kaya thengnarabasida mateng pangboina mobile phone gi khuthangdagi potchai leiba amadi yumda pot phanganaba khongthang asi paikhatpani Masigi matangda Jiribam District Multi-Trade Workers and Laborers Union gi Secretary N Sadanandana hai thabak sumpham nompham lek khangdraba naha singa punsinduna yumthong kudingi mobile gi kuthangda pau phaunuduna yum gi mathau taba polam sing phanghanabagi khudong saba piriba khongthang asi thaganingai ni amaromda Jiribam District Multi-Trade Worker Trade Laborers Union gi President M Movie gi media makhada COVID ki license marakta Miyam gi seba toriba isili nausingda face mask amade hand sanitizer sing phanganbagi thabak sathari license asigi manung gi iroinana license asi fakraba matungda aikhoi puna honaduna mipal tangdaba lamdam ama ohelasi haiki Waiton Gram Panchayat ki ward number 3, 4 amadi 8 ki mafam singda nomagi changdaba yadraba polam sing asi Gram Panchayat asigi Pradhan Pukrambam Surbalana lusingduna yenthokre Tengbangi polam sing yenthokpa dugi matangda Pradhan Surbalana hai ngalingaida COVID-19 gi laina lai leite khangdok hobuna laichet asidigi thuna pharaknabagi masak oi tamthiraba laichet asibu laksinaba laingangna curfew thamba asida Panchayat asigi manungda leiba imung singna thengnariba khodong sadaba sing kharata oiribasu kongabagi pandamda tengbang polam sing asi yenthokpagi khongthang asi lokolakpani COVID si control tongna honaminaba adu natragadi hojik manipur gi akhoi lairiba resourcing asi yengaga amasung hospital gi facilities sing asi yengaga akhoi covid control tongmina se hai paragadi sarkana lauthiba curfew akhoi obey tawba covid ki SOP sing obey tawba haibasi yamna maru oi haibasi hoi Waiton Gram Panchayat ki maikai degi praja singi mafamda appeal tawjari loinana covid si nganna akhoi detect tawraga Puna recovery lai haibasima miyam thajabiu Sevahi Sangathan Phase 2 gi sarok moina social worker Kharibam Jivananga se Wangkhem Kendra gi tongan mampham sing de satuna sana thana bopolam sing tengbang pikre Charangpat Yarifo Bisnu Naha Makha Lekai Awang Lekai Waitho amadi tongan bo Wangkhem Kendra gi manung de leiba containment zone lauthokraba mafam sing de leiba yumthong sing da tengbang polam sing adu yenthoke Kairau Kendra gi manungda containment zone lauthokraba mafam singda leiba imung singda social worker Yumnam Santana sana thanaba polam sing yenthokrai Tengbangi polam sing adu Thiam Warok Lekai gi imung manga Arapti Santinagar gi yumthong taruk Arapti Maya Lekai gi yumthong taramapan masung Kiam gi maning Lekai gi yumthong ahumda yenthoke loinena Kendra sigi manung sana Thiam Sajil Palakta leiba Thiam Rovel gi nongna sariba yum kupnaba jinga bandal ahumsu mateng pangkhi Kurai Kendri goina COVID-19 lanthingari basida mating oinanaba Kendra sige MLA L Susindro gi mining makhada hangliba Kurai Assembly Constituency COVID-19 Relief Fund da maikai kyadagi mating pangnarakli Relief Fund asigi coordinator na hai Kendra sida COVID positive oirakpa mioi singbu matam sana CHIC da thamduna laisida si lanthingnaba Kendra sige MLA na honariba sida puksel sawba mioi organization committee singna Relief Fund asida angamba mating panglakpasina laisida si lanthingnaba honabada asoba mating oiragani Lok Sabha Mikhalda BJP gi mirep oikiva HS Benjamin Martin lusingduna ngase Technopol District Headquarter da leiba tuan ba khul singi miyam da chana thanaba polam sing yauna face mask hand sanitizer sing yenthokre tengbangi polam sing yenthopaga mari lenena lengang na laisada se laksina ba paikhalak liba thabak singda miyam CSO gi lusingba search leader social worker amasung lalon etik tawba miyoi singna mapung phana sagot piu haike loinena singi mafam singda su COVID-19 gi mass testing gi thabak paikhat pa horaklaba matam asida Miyam na saruk yabiu amadi sungsoi soidana vaccine kapthok piu haike
Kaisamthong Kendra ke social worker loinana Republican Party of India Atwa League State President Mahesh Thaunangjam gi mini makhada Kendra sigi manungda containment zone lauthokraba mioi laikai ahumgi miyam da chana thanaba polam singen thokre matung tarabadasu containment zone da leibada natana atai khudongsa da leirpa imung singda mateng pang hegani hairi. All Manipur Working Journalists Union Amjuna COVID-19 laina laisat ki awawa taraba paumi singda mateng pangnava hangdokliba Amju COVID-19 Relief Fund mateng pangkiba senfam aduna awaba taraba paumi singda tengbangi polam sing pibigi thabak leptana sathari masida mateng kharada oiribasu haiduna ngase Amju gi makhada leiba trust ama oiriba Paumi Welfare Foundation ngase lupa lakh amage check mana fanasida kusina krai check mana adu foundation asigi chairperson amade kangli pakki mairage chief editor oiriba wangkemsa samjaina Amju gi acting president kusina ke nakalmaromda Inner Manipur Parliamentary Constituency के MP RK Ranjanasu lupa lising yang kai ngase Amju gi COVID-19 Relief Fund mateng panglaki. Headquarter 22 Sector Assam Rifles amade IGAR iski minyang makada nipumari suba Assam Rifles na IT Road Task Force ko samnaduna ngarang Kangpopi District ke Chalwa Kulgi Search Kaitel Village Quarantine Center Village Containment Zone singyaw na mapong kaya sanitization gi thavak sa thakrai. Maik matang hanaba pangthokiba thoram aduge manungsana kulladugi miyamda COVID-19 laisida sigi matangda ningthina wakal tahan bagolena masidagi ngakthonaba leiriba pamaising ningthina khangan kibatanatana leiriba SOP sing ngaknaba wakal tahan ke Amromda JUN gi tang ahum World Bicycle Degamari lenena Headquarters 21 Sector Assam Rifles amasung Inspector General Assam Rifles iski minyang makhada Kaupum Battalion Assam Rifles na sinduna Kaupum Tampakta cycle rally ma pangthokre Ecosystem Restoration Haiva Wakalonda pangthokiba cycle rally duda tampak adugi manungsanba Ragailong khulgi naha kya na saruya ke makatana Assam Rifles ki maikaidagi kunja sing maruina ahal singda cycle thoba loinena akoibagi khal kahendana thambada piba kanabasingi matangda wakal tahan ke Paugi maraktan aten ba brema tanglang minese গরম রুটি রেডি এই রুটিনো কি এডভান্টেজ আছে আশীর্বাদ আটাৰে তৈয়াৰী ইয়াত 4টা এডভান্টেজ আছে আশীৰ্বাদে 6500 আৰু অধিক বাছনি কেন্দ্ৰৰ পৰা কেহু বাছি লয় 3বাৰ টন্নকৈ সাফা কৰে হাতেৰে স্পৰ্শ নকৰাকৈ স্বাস্থ্যবিধি সন্মত পেকেজিং কৰে প্ৰয়োজনীয় পৰিপুষ্টি লাভ কৰে আশীৰ্বাদ এডভান্টেজ প্ৰতিদিন from ITC Purvashramda aikhoi khwaigi irakta tinjaramba Moirangthem Saratchandra Singhna Magi nungsizaraba imong manong sari natai maru mapang khwai pumnamaku thadoklamlaga haukhiba tang kunmapan thamanga lisingani kunmathoi ing kalen gi tarani pan taramapani pan bathang sanamita Sri Guru Kripadagi bezolaga Sri Krishna Chaitanya Prajapti Das aiba nam phangzaduna Brindavan prapti oikhre Lakhliba tang ahom tha taruk lisingani kunmathoi ing kalen gi Kunmarini Panba Sagol Sen Numida Asi Sanchoy Nakwacharaga Tang Taramathoi Tha Taruk Lisingani Kunmathoi Ing Ingagi No Mapanba Irai Numida Laikhidraba Vaisnavki Chira Usop Din Thokle COVID-19 ki athingba leibana thoramasi imung manung khaktamak pangthok chergani Seba Fangjariba Singh Moirangthem Sumati Mama Moirangthem Santibala Sahadarmini Amadi imung manung Singh Khurai ahom gai lekai Imphal East Hakchang kangkhanaba amadi hydration gi damak Dr. Reddy gi rebalance thakpir adongi drink ta chini chamus manga yawi rebalance tadi cha da kunthani pan hanthai vitamin C amadi thum yawbuna pangal pi Awaba Fongdok Chaba Wave Organization da President gi thau pubiramba awaba kaya mayuk minarakpa Wave Organization na sinba thabak thoram kaya da mang thana leptuna lakpikhiba nungsijaraba Sri Khoishnam Lukhoina manung matam chadana haukhiba June gi tang ama kalen gi kunithoi ni panba leipapok panumita aikhoi khwai pumna mapu thadok lamlaga mapu gi khuya kada changjakhibada Wave Organization gi maikaidagi hainingai leitana awaba nungaitaba fongdok chari Loina na imung manung kya awab su sarukya zari awab fongdok chari ba Web Organization Break matung da mayam taramok chari makada popi jari ngase yu pung mari makhairom taba matam da More da leva State Bank of India More branch khangongduna maina sakrai thodok aduda More da leva Manipur Fire Service da paupi bedagi kudakta mafam aduda laktuna matam sana mai kal hobadagi chauna amanga ta di thongdre hairi
mai adu matau karamna hauruklibano haiba khangba ngamdrabasu electric short circuit tagi oigini signare mai sakpa duda bank aduge manager ge ka oriba saruk ayamba computer yauna maina tumna sakre amade file na singba se sang singsu mai sakpa sida yaukre haibe loinena staff singi mathau toriba mafam singi saruk khara yauna maina sakpa gi mafam sing leram ke bank asige mathaki ceiling board fan computer amadi atai atopa polam sing mai sakpada amata thokre dubu bank ki faisa thampam strong room de thoidokpa amangata leitrabasu manungda kari tholongmani khamngamdre thodokasi matangda State Bank of India ge official sing laktuna yengchin kre loinena more police na thijin ba hokre India lengang na yamna asa sauna paikalakiba Imphal Jiribam railway project loishin gani haina piriba matam gi manungda loishin ba ngamloi dobagi phibam da leire lupa crore lising tara hum doiga chanipan sumna mapan sangani haina pakiba project ase kumja lising ani nipan da thabak hokibani duga lising ani tara nipan da loishin ba pandam thamkibani adubo tuan tuan bamaram singdege mathang mathang yei thoroktuna lising ani kunithoi ge March da loishin ba haina pandam thamli TOMTV na phangba pawda project ase hokiba chahi ama makhairom da singthaningai oina thabak tawbagi mami taade hojik chathariba thabaki mawng ase yenglagade project ase loishin bada sahi taruk tare lomdi soidana sankhigani masigi maruiba maramdi project asiga mari leinaba authority sing haibadi general manager chief administrative officer deputy chief engineer na singbana mafam matam sana yengchinba watpadagene thabak asi haudringaida thabak asigi maramda ningthina khangdana project semba thong tunnel na chingba mafamgi oimna leiriba khenaba khangdana thabak oina paikhalakpana matamgi oiba khudong sadaba kya thengnari haire maramaduna mari leinaba authority na akanba minyang changduna project asi loishinaba honadrabadi piriba matamgi manungda railway project asi mapung fawa ngamloi haire PM KHUMANTHEM gi makada napsa ge card paiba music da fair price soft agenda sengsu na pide haiduna Manipur Human Rights Commission da wakat krai wakadadu e Rajib amasung atopa mioi ahumna thangalkhibani wakadadu Manipur Human Rights Commission lawkibago loinana CFNPD gi commissioner amasung deputy commissioner kaksing da masigi report ama chayol ani gi manungda pikhalaknaba commission asina cherolama thaduna khangan khra hairi maragasida PM KHUMANTHEM amasung National Food Security Act ki matungina Laukatpam thokpa thabak sing laukhanaba amade masigi report chayol anigi manungda piraknabasu CFNPD gi commissioner amasung deputy commissioner kaksing da khangan khrai Hairo Kendra gi oina labuk maikai panglasi mission Kendra sige MLA Dr. Thoksom Radeshyam gi midyang makhada ngasida gi hogdokre mission sige makhada Hairo Kendra gi lokol singda mapung fana yaunaba ising punariba khongpunamak Paktakna na nauna tengthokpa local punumake lawfam singda ising marang kaina phanganduna lawmi singna law thavada ising ge awaba lehendaba amade lawmi singda matam sana har marang kaina phanganabage thabak paikhatpa sina chingba hiram sing asida pandam thamle mission hawdokloduna MLA Dr. TH Radeshyam na hai Hairo Kendra se lawbana maruiba sinpham oibana lawmi singna masing yamna leiba kendra mani ngasi hawdokliba mission asina local sing samnaba ithai lokong sing ningthina tengthokpa amade mafam sana pal thinglaga lofam singda ising marang kaina yohonduna lawmi singda ising awaba lehendana bahonabani ising ningthina phangba hairoki local kharadadi haukiba chahi mari manga si khongdrum mairel thabi tarbusna singba kalengi haira mana masing marang kaina puthokpa hokre masimak yamna thaganingai ni corona ge laisida sigi marakta lawmi miyam gidamak laingangna khongpham sena leiri lawmi singi yaifa thorang kaya paikana ba matam supada sem saraga lei khoi ngasi pa khat chariba low salaga low da khoi wara pa yingsin si low suba hore se thei khong siam se na hojare ba si kari gino hai kanda corona ge akiba akhoi kendra da so yam sathi sathi so on ma khun mi khra si yaure akhoi hujo akhoi community home isolation center mi sama hena lei yam soksil ko mayam si akhoi leina akhoi mayam gi lomi akhoi mayam thoga mayam sa thana walan me ya de ki ba ya de akhoi leiri hai bi panam da masi tawjabane mayam puna na sahajok pibio KRA ge army chief Jangin Baite sahi nifuni thoi apok palai khidrawa tongpau Baite amasung tingpi bung khuldage o limlinglen hangsing sahi kuni thoi apok palai khidrawa helal hangsing hatpada sena bami ohum thasige anida Nagaland ge Peren district ke Lilen B village tage kuntratruk saba sam rifles na fare haire fare bami ohum adude Kangpopi district ke lungtin khuldage Satmin thang hangsing sahi kuntramari apok palai khidrawa lalpau hangsing khulasimakta dage lamling lal atopaming lalsa songloi sahi kuntranipan apopa lunsat songloi paikon khuldage
lunghin hau atopa ming Robert Hangsing sei kunthranithoi apopa jiteni farba mi sing adu Kangpopi District Police ki Special Investigation Team SIT na Kangpopi da purakre tungda makhoi mari leina ba court ki mamang da putholaba matung namitarani judicial custody da remand lokthakre loina na makhata na thijin ba hokre ngasi Imphal East District ki Irilbung Police Station na konba mafam lingchit pat urup khunau amade Tanakha Pata Usek Pabami Kaya Lady Habigi Pau Pirakutagi Kudakta JCCWB ki convener amadi WBCC Manipur ki General Secretary Ramesh Ningthaujam Yauna WBCC Arapti Branch Urup Arapti Development Coordinating Committee Unak Dok Manipur ki members singna Irilbung Forest Staff singa loinana drive chataduna Usek Fanaba Lang Tara amadi makoina sizinaramba kusukulai kya fagat pangongkrai ngasigi drive aduga mari lenina UADACOC ki General Secretary Ti Ingo Sana Fongdokibada Local club kaya punsinduna sema committee asina WBCC ga punna thabak tongminaduna mahusagi khusembu kanbada asopa thodang lorogani lamlaki sa usek amadi mahusagi saktam kanbagi khongthang asida saruk yargani haike loinena Irilbung Forest Bid Office ki staff motum premjina fongdokibada Wildlife Protection Act singi makhada lamlaki sa usek sing hatpa amadi mahusagi khal thugaibada chenaba myoising matik sa bacharak fangani haike Kumza lising ni tarama pangi January thadagi satharkiva tara suba amasung taramathui suba IRV rifleman amasung jamandar ge recruitment ge wadhoriba vaiva vose athubada pangthokpiu loinena IRV rifleman ge pangthokiba vaiva vose ge results su haidokpiu haina all Manipur 10 and 11 vaiva vose completed IRV rifleman and written completed jamandar candidates 2019 ge maikai dige lenga ke puning chingsilakli Association asina thadorkiba cherolda hiramasigi matangda athubada thabak paikhanaba taksiluduna Manipur lenga ki thabak kaubada kumpubagi hainabi leiribasi miyamna soibagira natragana lengangna sonbagira thawong asi miyam maruina candidate singi laibak thibani taliba demand sing thasigi kun phawgi manungda thabak to onthok tarabadi association asina akanba mahungi khongjang sangchilagani maduda thorokpa afafata gi daita punamak mari lenaba singna pugadabani haiba fam makhatana fongdorokli Manipur Sahitya Parishad Imphal ki kumza lising ani tarani panda pangthokiba marifumdoi suba sahi gi mifamda kholda Vidya Ratna haiba upadhi piduna ikai khumnakraba nata sankritangi sangnairaba guru Hizam Gaur Singh hokiba mege kunithoida thaumeban Hizam Dewan lekai da leiba masagi yumda lekhidrai parishad asige kumza lising machamapan marifu tareta pangthokiba yangkaini thoi suba sahi gi mifamda Natbhushan haiba upadhi piduna ikai khumnakraba drama iva director amasung actor ge sangnairaba Elangbam Joychandra Hokiba Megetang Kun Marida Laikidre Loinana Parishad Asige Kumza Lising ani tarani panda pangthokiba maripumathoi suba saigi mifamda Sanget Bhushan haiba upadi piduna ikai kumnakraba nata sankritangi saisakpi Raskumari Sanatombi Devi Hokiba Mege Kuni panda laikidre Damdam asige masak naiba tuan kalada asoba dan toramba myai humasina laikidabaga mari lenena virtual condolence meet ama pangthoktuna awaba phongdokra haina Manipuri Sahitya Parishad ki cherolaman hairi Hojik umuk sana bagi pau phongbigani FIFA World Cup lisingani kunithoi amasung AFC Asian Cup ki apunba qualifying match ngasi numedang India ga Qatar ga sanaragani Qatar gi Doha da leiba Zasim bin Hamid Stadium da pangthokadaba match adu hojik ngahak ki matung da horagani match adu da Manipur gi Chinglen Sona amasung Semilen Dongel yauri Chinglen Sona na defender oina aduga Semilon Dongel na midfielder oina saruk yarba yai Group E da yauri ba India na match manga sanakre aduga point ahum phangduna mari suba mafam da leiri Qatar na match tarukta point tara taruk fangduna group ki makokta aduga Oman match manga da point tara ni thoi fangduna anisuba aduga match manga da point mari fangduna Afghanistan ahum suba mafam da leiri ngasi numidangi match ase mai paklabasu India na ahan banatraga anisuba mafam kanba ngambagi oithokpadi leite adubu ahum suba mafam kanba yabagi oithokpadi leiri tangai fadana India na draw oinaba sanaba mathau tari karigumba India na ahum suba mafam kanba ngamnabadi lisingani kunhumdoi gi Asian Cup da direct qualify oigani India ge atai qualifying match sing Jun 3 ta Bangladesh ka duga Jun 15 dana Afghanistan ga sanagani Qatar ga yengnabada India ge team ase yamna sothana leiri FIFA ranking da Qatar na 59 suba duga India na samaga sumna manga subada leiri match asida India na Amrinder Singh bu goalkeeper defender sing oina Chinglen Sona Sandesh Jingan Pritam Kotal amasung Akash Mishra midfielder sing oina Semilen Dongel Anirudh Thapa Sahal Abdul Samad Glenn Martins
Rolin Borges aduga forward Sunil Setri amasung Manbir Singh sanalaba yai. Hausi among ngasi nungtil Imphal da phongni kiba Manipuri pause sing asige maru pausing puning aminise. Kanglei Pakki Maira LLI gi pump house yadabdagi ising singba lepkiba tha ani surakle. Si Minister na miyang changbiduna lawbukta ising phanganduna law uba yana ba honabiyu. Jiribam district ta positive oiba miyoy marifutra truk sukre. DC Jiribam na asopa thodang lungduna Jiri Hospital da isolation gi phamung masing hengat hankre. Si Minister na Dr. amasung nursing bu ngamkhay leitana thagat phongdokre. WPF na amzugi COVID relief fund da lupa lakh ama tengbang pikre. Si Minister ge COVID-19 relief fund da leptana tengbang pinarakli. Kangla Pau Moregi SBI office maisakre paisa thampham strong room di maisak yahudre. Minister Biswajit na Thongju Kendra gi sakhum lising taratreta tengbang piba hokre. Marirak suba World Bicycle Day thoram pangthokre. Hairo Kendra da labuk maikay panglusi mission hokdokre. Manava Leipak sida singthangai oina COVID anaba masingdagi farakpa masingna hengalakle anaba lising aniga chanipan marifu taret sikhi. Lainga ki driver sing bunung sibiu tha tarom dogi salary pidana leiribasi athubada pitok piu. Awaba tarba imung singda sana thanaba polam sing khusina bagi thabak sathari. Pandam Ukrulgi Sampung Sangda village ta COVID vaccination hogdokre. Laisada si patri fawba sirs laisang masajita punna lai khurum balemina kisi yumdoina khurumsi ningthau. Miyoi lising mga hena test obada satruk ka kunmathoi khak positive oiki tara laikhide. Satret ka marphum doi discharge tauki. Black fungus ki case amagasu Ras Medicity da thengnare. COVID-19 ba pinaba akanba section thorang lokot piu. So SDZ India Index lisingani kun mathoi lauthokpada Manipur yauroktre. SBI More branch maisakre. Paukzel Airo Kendra da labu maikay panglasi mission hogdokre. Lomi amadi sinmi yaudana aikoi hingbang amloy. Radeshyam ngasi ayu angan bada SBI More branch maisakre polam kya yaukre. COVID laina thengnabada thongna hanbiganu. So lainga ki driver sing COVID warrior ni haning drabasu tha tarahum de ke tolop PBU trade union India gi recovery rate cha da maripudra ni thoi dasmik taret mapan yokre salaisa mapau Bengal da PR thamgadabani Chief Minister Biren SBI More branch ki maroi ba kakra maina sakre containment zone gi imung kunda tengbang kre thongju AC gi imung chamri ga kunda minister na tengbang kre aroi badam roi ba pang mukana phangbigani Manipur COVID-19 ki laiset ki phibam tapna phagalpi ki phibam da lakle hoki papung kun mari gi manungda laiset asidi ki phagalaktuna miyoi satret ka maripum doi discharge taukre miyoi satru ka kun mathoi khaktamak nongna positive oire laiset asidi ki phagalpi ki changsu sa da maripum mathoi dasmik taruk mari da haigalakre mipum tingna chingnaba leitana COVID vaccine kapthokpiu COVID-19 ki vaccine dose anima kaple haiduna Laina asina karisu tauraroi haiduna laithokpa tawbiginu matam punumakta SOP nga nasapiu haina Rajya Sabha gi MP laisema sana zawbuna haikre amadi India lengakna yamna asa sauna paikalakiba Imphal Jiribam railway project loisingini haina pariba matamgi manungda loisinba ngamloidabgi phibamda leire Ngasi gidi matang sida Manipuri Pau lojere Times of Manipur gi Manipuri Pau yang beru sungguh mukana kurumjari.